Security Force na Kangpokpi District Cycle Police Station ki manung chana leiba tingpibung amasung Lapland Village ki lona badagi khulai kya phagat pangamkhre hari. Phagalaba khulai sing adudi Country Mat Ball Action Single Brand manga, Pumpy ahum number 36 hand grenade ama, 7.62 mm amasung live rounds, tonga-tongan ba caliber gi empty case yangkai amasung radio set amasung charger anin hari. Amaromda Kamjong District ke Saset Police Station ki manung chana leiba Border Pillar 115 dege Khulai kya Security Force na phagat kre. Phagalaba sing adudi AK-47 rifle aniga lodina magazine, .22 rifle ama, mortar bomb taraga taruk, RPG round taruk, grenade manga tonga-tongan ba nongmai maru chamriga, humpuga mathoi amasung 12 bore cartridge taraga mari ni haire. Nakal amaromda su Khul District ke Litan Police Station ki manung chana leiba Mongkot Chepu Village da bunker mari thukai duna manghan khre amadi empty case kuntraga manga su phangbangam khre haire.